एंटी सोशल एलिमेंट्स ऑर्गेनाइजेशन मियाम कियन खंगनबगी थबक खुदक लेपकदबनी CS लमदम असिगी लोबु ngakna satliba citizen singda anti social elements organization kihan khanganbigi thawong chathaba yauna santi thugaina honabigi thabak thawong sing khudak lepkadabani haina Manipur sarkar gi maikei gi akan mamong warning tawkhri Manipur sarkar gi chief secretary Dr. Punit Kumar Goyal na thokiba section warol amada hairibana Organization kharana state asida lo ngakna satliba citizen singda kian khanganbigi thawong sing chathaduna santi thugaina bo hotnari haibigi report lairi loinana hiram asiga mari lainana Manipur police na asiguma anti social elements sing asigi mathakta action lokhat paukre citizen amagi safety amasum security da kian khanganba amasum khodong tiba nanganana bo hona ba haibisi state amasum masigi miyamgi mayokta tawbu thabangni Kanaguma lanai miyoi sing group natragana organization amatana state asigi artist sing activities sing yauna lawful oiba cultural amasum economic oiba thabak thong singda athingba piba natragana dandi pibigi hak amata laiti maram maduna kanaguma lanai miyoi sing natragana organization sing na asiguma nungsi sanana laiminaribe sing asida kihan khanganbigi thong sing sa thabada sienaramba thoklabadi logi matungin akan maserak pigani Miyamnasu asigumba kian khanganbigi thawdoksing nam hatun sel khaiba natraga singnangai oba activity singi report lairabadi khudakta manak nakpada leiba police station report tawnaba sarkar gi maikei gi appeal tawri lamdam asigi miyamgi punsi amasum lanthumda akiba pibada senaba sing adu sab action lawgani government gi maikei gi mamangda home department gi makhadi anti extortion cell link rabani hairibi anti extortion cell sigi toll free number na 1800202332 da report tawi yagani hairibi anti extortion cell si pungkunga mari subna mathau tawri pau pirak pusingi masak maming confidential oina thangani Manipur sarkar gi maikei gi lamdam asigi miyam ngak sengani haibigi commitment adu piri hairaduna citizen singna asigumba unlawful elements sing asigi mayokta amat oina lepminana ba appeal tawri loinana state government na lamdam asida santi tangdu laita bamandi state asida sakot thorangi thabak thoram singda hena khumang chaksinana ba paikhaliba thabak thoram sing asida miyamna mapung phaba cooperation pinabasu appeal tawri haidi Citizenship right na Myanmar ki illegal immigrant kya pusilaktuna mitop sing khundab lamdam ama semgalakibani MMTU Manipur khundarak liba Kuki jau singi heredity ki oibas sathang puthang na ningthau oibagi satnabi Citizenship right asina Manipur gi singi lamdam sing Myanmar ki sanglak illegal immigrant kya pusilaktuna mitop na khundab lamdam ama semgalakibani haina MMTU na thadorakpa chirol amana haidi cholasina makhatana haidibana Englishinga maga samapan go humdraga tarukta citizenship ki satnabi asibu pumut muthatna ba lenga na warep lokrabasu ngasi phawbo ek asibu political gyeba khudung sa ba yenglaga hingat handuna thamdi Kuki jau singi satnariba citizenship ki satnabi asiga naga apro ki oina khul singda ningthau leibi ki satnabi asiga manati singda khundariba naga isil inaw singnasu singamasum tam animak Myanmar ki leptana sangsilakli illegal immigrants ngasi thingna ba honabada punna thaudang lominasi tangkul naga singi khul singda khulgi ningthau leiba sidi di Manipur Village Authority in the Hill Area Act 1956 ki makada social cultural practice ki damak leibani masidi Manipur gi ariba khul phayeng sekmai andron sing badalai tangkul naga sing gi village council gi head ama oina ningthau sing oirabus ningthau gi dictatorial power liti democratic oiba mong village council na village asigi welfare development socio-culture ritual gi oiba thauram sing pangthok sabani aduga amaramna Kuki jau singi citizenship ki satnabi asidi special privilege amadi authority punamaki khudong sa bloroga ningthauna dictatorial oiba khul adugi lam punamak ningthaugi mingde lei amadi tawning batawi ningthau aduna yadaba amadi pamdaba mi khul aduda leiba yadi khul adugi oina center amasum state lengana thadarakpa welfare amasum development ki senfam sing ningthau adugi khutalei samna hairabada Kuki khul singi ningthau singasi monarchy amadi dictatorial gi asupa pawale Kuki jau singdi ningthau amagi Masa nupa mari manga poklabasu loinamak ningthau oidaba yadi haibigi satnabile masidagi mathakta di Manipur Legislative Assembly Hill Area Order 1972 bu semdok semjin onthok onchin tawduna ningthau gi heredity nataba nupa masu atopa khul ama semgalaga ningthau oibigi satnabi satharakli masina maram oiraga anabu khul kya semgali bu khul singasigi
kon mi oina bigi damak yum thangnari be Myanmar gi mitop sa kya Manipur pushilak tun lep tan khunda silakli mapana gi sangsilakli ba mitop singa si India lenga na voter list hapsin duna vote bank ki damak yokhatuna thamli mitop singa su India lenga na India da sanari ba logi wang bada ST list hapsili ST gi list hapsili ba sigi mathakta Myanmar gi sanglakli ba fur masa masa singa ashichu konsin ba yana bagi damak any Kuki tribe haba tama masanari amaramda sit Citizenship ki sanabi si Manipur lenga na English nga mga samapan ko humfuga teret mutan ba warep lokre warep badu India gi president English nga mga samapan ko humfuga teret ki June taraga mari da satna na ba ayaba pirakre loina June kunda gazette notification tokre makata na English nga ni ga kunga mari gi February ta pangtoki ba Manipur assembly gi mifam lusu citizenship ki sanabi mutan na ba warep lokre citizenship ki sanabi si ki makara Manipur da Hengalagli Kuki Jogi missing a sea 1991 the English Singaniga Ama Powda normal or sang the Sara Nipu Hengat and Ki Heidi. Singi area singi tongan budget demand to rivisi Manipurgi administrative structure da threat taubu oina uroidavani. Manipurgi singi area singi oiba tongan budget ama CMG mayokta retired district and Session Court Judge na lusing team aman India gi President Draupadi Murmu da representation ama pisin kiba adu gi matang da amung hana khanthana ba Tribal Youth Council Manipur gi mai kai gi appeal tarakli Tribal body asina thokiba statement ama gi matung ina separate hill budget asi lamdam asigi singi district singda matam sangna development gi gap ama lairakli basi ko hana bagi damaktani hairiba demand Manipur gi territorial natraga na administrative structure da threat tawani haina lawridabani Singi tongan ba budget siembaga mari lainana November kunga tarukta Bharat Sarkar gi Union Finance Minister na thokiba office member na maduga mari lainana masigi matang da hena yetna ba singalakli retired judge asigi maikai digi di hariba khongthang asina haujuk lairiba constitutional protection amasum state mechanism akaiba pigani haibasini adubo tribal body asigi maikai digi haribana asiguma nungnang ningai oiraba wapum asi chumdaba mani Manipur si hauji president rule gi makhada lairibani loinana state budget asisu center sem saribani amasum approve tawribani maram aduna singi tongan budget ama sem gi matangda India gi president da memorandum ama pisin kiba du governor bypass tawba natragana Indian Constitution ki Article 371C violate tawbagi wafam amata raiti hauzik lairiba arrangement asigi makhada federal structure asi aduma kaidana lairi singi tongan ba budget ama siembagi wafam asi Tribal Youth Council Manipur na mapung phana sokali singi oina tongan ba budget ama demand tawba haibisi Manipur gi scheduled tribe singi legitimate oiba demand ni haiduna stakeholders sing na hariba matter asi yamna section na masum mayek sing na approach tawna basu takshili haidi Kuki militant Indo-Myanmar border ki pillar number 67-68 ki marakta khariba bapware fencing kakthatlamli Myanmar hauzik thokli batang ta daba phiba masin maram oira ka laiba asida ain kaina mitop kya sangsilakli basing asi thingnaba central government ki maikai digi Indo-Myanmar border da khariba border fencing ki foot sani rang ba jaga ma Manipur amasu Myanmar base tawba Kuki khulai pai bising na kakthatlamne hari thangdo asigi matang na press na phangma pau gi matung ne Kuki militant sing adu Indo-Myanmar border ki Sandel district ki Molsam police station ki manung sanba Sangpol area da liba border pillar number 67 amasum 68 ki loan abada khariba bapware fencing sing adu kakthatlam ki bani Indo-Myanmar border ki area ra khariba bapware fencing kakthatpegi thaba asi handak na ani suani haukiba matam khara ki mamang na sumore gi maya nakna leiba border pillar 77 ki area da bapware fencing kakthatlambegi thauduk laikhrabani maraksida narcotic control of field office Agala zonal unit ki makhara sathaki ba offensive amada Myanmar ki ainkai na pusilaki ba methamphetamine kg 5.9 fakat pangam khari pau sunu makhata na hairibana NCB ki team amana sani ga kunga manga battalion CRPF ko loina akanna ba pau ma phangbadigi sathaki ba operation da Myanmar ki Mizoram phar ga Assam amasum Tripura da pusina ba honaramba yamla drugs sing du fakat pangam kibani thaudu odu siena ba miyoi nipan amas fakat pangam khri fagalaba methamphetamine drugs sing adu gi Beluna market lupa crore 4.8 ki belu hoigani drug sing adu purakhiba gari ahum su fagat pamkhri makatawa investigation drug sing adu Myanmar ki Mizoram gi samphai amasum aizol yorba matung makatana Tripura amasum Assam pusina bo honaram khibani hadi ben na thomba IDP mahiru emasiri amasokli
ngasi ayuk pung 12 makhairom taba matamna Imphal Police ki Lamlai Police Station ki manung chanba saumomda Imphal lomdagi yangna thorokiba ben amana thomba IDP mahairoi amasiri amasoktuna sajiwada leiba Babina Hospital lekanari lebak thiba thaudo odura leikidraba mahairoi nupi gi mamingna ngangbam sanathoi apokpa soba kawi singarel Saxon School da hauji class 5 tamliba mahairoi ni loinana irang asina maram oiraga urkhulgi sanakai thelgi lanjelaklaga sahumum relief camp da leibani atopa soklaba mahairoi nupi masa adugi mamingna sagol sep lanchien bi apokpi nawi kawi wairi mamang laikai digi lanjelaklaga sahumum relief camp da puna leimina bani makpu Saxon School da class 3 tamliba mahairoi ni ngasi esi laikhidraba ngangbam sana thoina mahaki final exam piram lagi school dagi mamana bi ohunga loinana relief camp tamna halakpagi lambi da Imphal lom dagi thorokiba ben aduna thormamlaga hanna yenglamdana yamna yangna thoroga saki thaudo adura manak nakpada lairiba miyuisingna soklaba mahairoi ani edu Babina Hospital pukhatuna lekatna ba honabada sana thoidi lambi da lekatna ba ngamdra lekidabani thaudo adura senariba ben amasum driver adu Lamlai Police na forward khari Saisakpa Sadananda Sahi Ani Film Kumba Masum Isai Sakpa Ating Bathamle KCP PWG 6th Foundation ki Thaudang Puriba Hamom Sadananda Masum Sani Simre Ani Numit Tari Ani Gimanung Lupta Sangjara Kadabane Loinana Saisakpa Hai Sadananda Si Sahi Ani Film Kumba Masum Isai Sakpa Ating Bathamle Haina KCP PWG MC Unification ki PRO Singkai Ngan Mana Thadorakpa Chiro Lamana Haidi Chiro Lasina Makata na Haidi Bana Haukiba Sahi English Singani ka Kungo Humdogi Me Ukumdigi Horakiba Koki Masum Matei Ani ki Lana Sida KCP PWG ki Athauba Kya Thawaina Ponta Pikre Kaya Amana Soinaiba Punsi Hori Kaya Amana Yekna Bigi Mukut Takiduna Kasum Sangda Awapa Khangli Lalasina Maram Oiduna Bayu make Lantumang Hiduna relief camp Awaba Khangli Kaya Siauri Sera Sida Tuan India Lenga ki police satari Aikoi Masil Amagamaga Kanana but Lalong Kastari Tanka Sida Lady Civil Organization CSO Karana Kume Harau Shili Karamana really generation strike Danata Honduna Tuan Isu Sagali Tawongasin Aikoi Matei Singiling Zelmana the Badu Utukli Maramaduna Lisang Sina Mika Pondru Lakli Tawong Singasida Lupna Tumina Laitopangam Ngasi Power with Lupna Matei Quick identity, culture, to integrity ngak to Lakli Maramaduna Hari Singasigi Mayok Labor Tabak Torom Kudima Lupna Hakshin Lawi Handak Pang to keep a Sangai Festival Sida Tahai the Ohida Tabak Torom Kia Pang Topagidama Lebak Miam Kanga Festival Sibushin Mada Siena Besingima Pam the KCP PWG Puna Seminariba Lupsingi Makedi Sienari Muising Sigimatakta Ating Batamli Haidaduna Sister Foundation Haribal Sigi Tawai Puriba Hamom Sadananda Masum Shemre Hariba Mio Aniesi Numitari Gimanunga Lupta Sangjara Kadabani Loin Hai Sadananda actor singer Asi Filamamadi Isai Party na Sahi Ani Ating Mathamli Makatana Amiki Makada Labor Saisakpa Saisakpi Singer Amasum Film Forum Manipurgi Festival Sida Saruk Yaruba actor actress Sing Makoi Singer Lupko Wakal Tamina Driba Pawa Isai Sakpa Film Kumba Masum Namba Matayaroi Hariba Mio Singer Sinumitari Gimanunga Lupta Sangjara Kadabani Loinana Amiki General Secretary Mayeng Dananjoy Film Forum Manipurgi Chairman Amadi BC Hangemam Kolesor Lai Mayum Surjakan Sarma Hairibim Ahomasina Luptanumit Mangani Manung Sangjara Kadavani Aswari but Tanzashida Lamda Masiki Amatangairaba Heritage Weriba Culture Shibu Mang Toklabadi Lupna Tumina like Tokloi Amasu Mapamatam Yang than Akan Mamiyang Sangadavan Hedi Modi no protocol to guide the Russian President Putin Okri Russian President Vladimir Putin na tuwang aircraft na Delhi gi Palam Airport thungna dringagi mamangda Prime Minister Narendra Modi na maphamadu mangjung na ngai dun laikhibaga loina protocol gi wangwa Putin mutaram okhian report amana phongdokli Modi na Russia da satloba matamna Putin na masagi personal card tongna baiki sammanaba mongna Modi na sumasamaki card Putin tongna baisaki Putin ba Modi na masama airport laktuna taram okhibagi thong adu India gi foreign policy ga mari leina Malem gi matik mayai leiraba leibak singda anoba pauzil ama pibani haina launari Putin Russia digi lakpa matamda isagi limousine car loinarakpa tarabasu Modi gi Toyota Fortuner da tominakhi School uniform da iyong phi sizinanaba warep lokri State ki economy hangat hananaba masum
ima ibel isi isal singna saribi iyong fi yokhatnanabagi panamda mahairoi lup taruk amasung tungan stakeholder singa ngara nungtil Manipur Press Cup Imphal da mifam ama pangthoklaba tungda school uniform iyong fi sesinana bogorep dawminakri ngarang mifam atugi matang school uniform subcommittee gi convener mayengwam somorjina mahairoi lup taruk ki mahut silaga ngasi pawmi singna haiki Mathang academic session 2026-27 dagi school uniform manaba fizol asi yariba makai iyong na sajaba phina sijinanaba hotnaminanaba haiba warep amalauri atapa warep amana hanadagi hauna class 8 dagi hauraga mahairoi nupi singna setliba phane asi lamdam asigi iyong na sajaba oina soidana setpa hainasu warep laure hari Napsagi seng yenbada miyeng sangbinaba Michael Lamza thangna taksingkhri Chusampur district public distribution system gi agent oiriba sing mathau ningthina tahonabagi matangda akhanaba miyeng sangbiyu haina BJP Manipur Pradesh ki spokesperson Michael Lamza thang thadauna Governor Ji Kumar Balada ibi sirol piduna taksingkhri Governor da pisin kiba sirol adugi matungina kumja English singani ki kunganipan gi December phawa PMGKAY gi matam sangdokhibaga loinana miyoi amamamda tha khudingi lemna sing kiji manga phangangadabani sohaidi Amarumdana Sakhangdaba asiba haksang Masagi say kuntraga mangadigi nipu phawgi manungda oigadaba foot 5.6 rom wangba nupagi asiba haksang ama ngasi pung 12 minit nifuga mangaram tarakpada minuthongi nongpok thangwa sarukta lairamdi Porampat Police Station asiba haksang adu lokhatlawga Sakhangdu nabagi damak Jenims ki mokta thamni asiba haksang adu thasigi taragani thugi nungthil pung ama phawgi manungda claim tawraktragadi haunabi matungina mathomangam pangthokragani hari Aduga atopa pau tentakpa mana December amad lamdamasi ki pauksi amadi electronic media amadi ayang pali lambi sembagi matang na masabu nongmaibung mayrapai bigi joint secretary ni hairiba samralatpam ongbi Rebita Devi amadi ima koloi laima mayrapai bidup ki joint secretary ni haijaba nongthombam ongbi Meda Devi hairiba MUNAC nongmaibung women's development mayrapai bi association ga mari amata lainati hairina su paus ta makatana phongdok Atopa thazane riba pau mana December ki tang manga English ngani ga kun ga manga da thadurakpa Myanmar gi military junta na Sagaing da air strike sa thrakpa matamna Sagaing civilian subnatagi sai taret yauna mi uhum sire hari hairiba si matai manao oma masun subnagi sai tare khatang ngariba nupi masa ama yauna sire duga miyoi ani amana aso apan nangle hari hairiba thaudo asi Sagaing region gi Suibo township ta Irai gi ayukta Myanmar junta gi fighter na Thetsopin village ta bomb thadarakpadagi jetagi hairiba misimina si nangkibani hari